Amna yamaunaba ama oiriba nupi oibisingda hantana yengduna nattaba lichat chatlambani haiba nupa amadi nupi ani KCP masigi lanmi sanglup miyamgi fingang lanmi MFL na ngarang numidang Thobal district ki mafam amada puthokduna warak watem laba matung mayumgi miyoisingda sinakre hairi mayam matam asida chakhotpa khunai ma semba tarabadi nupi nupa animaki gyan tabagi mathawni aduga maru oina nupi oibisingi hena thoina bhap taba gyan taba afaba khoigi sajat lichat punabakta khoina chaksanba mathaw tai aduna mayam mafamda yakna channel news channel adagi phangjaba video ma mayam mafamda yakna uchari mayam lupna ngasisu adugumba khunai chenthagadawa thabak thorang ama nupi da maithiba adugumba paw ma phangbadagi nupi yengba nupamga pharaga mukhoibu kanba Cheirak pigani haina pukhalai mayam video si makhatana yengminasi mayam ai hangna video si thenarubada wakhalda adugi mati nungaitaba phawjabaduda akoina nupi obi akhoi mayam da video si share tominasi akhoi na haukiba punsida soikiba lankiba adugumba ikai nangba thabak kaya tawrabasu ikhoi tapna madugido hongnaba akhoi mangjil thaba adugumba heng khoina icha isuda tambiba yaba adugumba thoramasi khoi mayam punna khongjang changminasi haibagi wakhalonda ihakna video si mayam pham thagachabani video si amutang mieng taminasi mayam yamaunaba ama oiriba nupi oibisingda hantana yengduna nattaba lichat chatlambani haiba nupa amadi nupi ani KCP masigi lanmi sanglup miyamgi fingang lanmi MFL na ngarang numidang Thobal district ki mafam amada puthokduna warak watem laba matung mayumgi miyoisingda sinakre hairi aina thingkraba lalawlup KCP miyamgi fingang lanmi MFL na media da thadorakpa video footage samagi matung inna tha asigi tarahumdui gi numidang wairamda khorsan tabidagi kumalambam Rakesh kaubhamiyoi amaga Kongyamda mayum panduna laibi nupi amaga Aranba Lichat Chatlamgani haina chingnabadagi Maira paibi amadi club ki naharol singna phaduna leire haiba paw tabadagi lupki lanmi singna kauduna wahang pawhang chathaki hari makhoi animakta siriba maral sing masa masana yazaki makhoi gi ngakpifam thoktraba maral sing lebak miyamda kanganbaga loinana nupi khunaibu Aranba mityengda yengba amadi makhoina tawkiba ngakpifam thoktraba maral sing adu amuktang ngakpinaba leibak miyam amadi lupta haijurakpadagi ahanbagi oina makhoibu ngakpikibani hairi lupna piriba khudongchaba si laujaduna afaba mi ama oiraktraba amadi makhatana nupi khunaibu ikai khumnadraba amuk hanna sikumba nataba thabak asi tawraklabadi lupna ahakpa Cheirak piragani maduda nasana yana laujagadabani hainasu phongdorakli media da thorakpa video footage aduda KCP miyamgi fingang lanmi MFL gi machin chatpa mana makhatana phongdorakpada ngasi lup asina changsiliba khongjang asida nupi khunaibu ikai khumnabidaba amadi Khunai sibu mangnaba thoklakpa singi mathakta KCP MFL na tumina yengduna leithokloi haireduna kanglai pakta khundaminariba kudimakna nupi khunaibu awangba thakta chingkhatminasi haiki haukiba ing kumja trahumdoi thataret in 2024 ki numidang wairamda kongyamda mayum panduna leiba sagon tem ongdi roji leima masadi asengba lefam wabagai amadi kumalambam Rakesh Rafan tabi makoi ani asi Aranba mawongda macha mapuroiga leina nisina duna Aranba lamchat Chatlamba haina jingnabadagi Maira pagi sing amadi club ki naron singna hadna leire haiba paw tabadagi lupki lani singna kauguna wahung bada makoi masana makoi Cheirak hanna yimban mari leinare haina maran jagati makoina tauruba ngakifam thoktraba maral sing asi leba miyamda anganjabani khudongchaba asi laujaduna afaba mi ama oiraktraba amasung makhatana nupi khunaibu ikai khumna daduna amuk hanna asigumba nataba thabak asi tawraklabadi lupna ahakpa Cheirak piragani kaiguma makhatana amuk hanna nakoina makhatana amuk tawragadi lupna nakoida
ꯄꯤꯕ ꯆꯩꯔꯥꯛ ꯈꯨꯗꯤꯡꯃꯛ ꯅꯣꯏ ꯅꯁꯥꯅ ꯌꯥꯅ ꯂꯧꯖꯒꯗꯕꯅꯤ ꯉꯁꯤ ꯀꯦꯁꯤꯄꯤꯒꯤ ꯂꯥꯟꯃꯤꯆꯪ MFLꯅ ꯉꯁꯤ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯅꯨꯄꯤ ꯈꯨꯟꯅꯥꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕ ꯅꯨꯄꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗꯕ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯥꯡꯅꯕ ꯊꯣꯛꯂꯤꯕꯁꯤꯡꯕꯨ ꯂꯨꯞꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯣꯏ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯃꯈꯥ ꯇꯥꯕꯁꯨ ꯊꯣꯛꯂꯛꯇꯅꯕ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯁꯤꯡꯖꯔꯤ ꯇꯧꯕꯇꯕꯨ ꯂꯩꯔꯤꯕ ꯀꯪꯂꯩꯄꯥꯛꯇ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯅꯨꯄꯤ ꯈꯨꯟꯅꯥꯏꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯆꯤꯡꯈꯠꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯇꯒꯤ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯅꯕ ꯄꯥꯝꯃꯤ ꯐꯠꯇꯕ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯈꯣꯡꯗꯥꯒꯨꯝꯁꯤ ꯍꯥꯏꯅ MFLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗꯁꯨ ꯑꯇꯣꯞꯄꯁꯤꯡꯗ ꯇꯧꯗ꯭ꯔꯤꯉꯩꯗ ꯏꯁꯥ ꯏꯁꯥꯅ ꯁꯦꯝꯗꯣꯛꯅꯕ MFLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯁꯤꯡꯖꯔꯤ